Bangladesh da kuki masing lising taranithoi leibada KNF ki uniform lising kunga chahum Bangladesh da fagatkre. Mizoram Tripura ga border tainariba Bangladesh ki Chittagong dai kuki sin National Front ki uniform lising kunga chahum factory amadai Bangladesh police na fare hairi. Factory mapu Shehadul Islam kauba amasong uniform tubagi order tauba Golam Ajam amadi Niyat haide kauba miyo ani amasu fare haidi. Bangladesh Army gi Brigadier General MD Nazim Ud Daula na phongdoragli kuki masing Bangladesh da lising taranithoi leiraga uniform lising kuntra karam haina order tawram libano haina phongdoragli. Ningtam yawa lanmi dagi abdela ko chage Myanmar gi lalhoub pide makoi gi ningtamba hanjina ba makoi gi praja sing amadi angang ahan nupi nupa khaktana loina sarugya adubu aikhoi gi di kathokpa che nupa na khara heli aduna ganglei pakta nupa masing hanthari bani aduna haudik aikhoi nupa nupi khaktana aikhoi gi ningtam lanjangda sarugya minarasi nupa masing hanthabana maram oiraga nupi oibi singna ka henba thabak thoram tawraglibani. Gujarat oiramlabadi kari oirangbani Manipur gi sahi ani helaglaba irang asi makha nemthagbagumna tawruraba matung haukhiba me kunda Sirili Festival hawdopagi thoramda paumi sing puba MST garida Manipur tharaga chatpa yaroi haina Central Forcing atingba pirakpagi wathokna maram oiraga ngasi mastet asigi oina aruba isu ama oirakpadagi nauna mu hanna makhata na irang thoragli. Nakalama romda Manipur gi yellow furup oiriba mitai singna state asigi manungda ningkhatamna chatpa yadana leirakpasu sahi ani helaglabani hauding Manipur da leiriba mitai furup ki miyoi singna thengnariba awaba singasi India gi state ama oiriba ngasigi India gi Prime Minister oiriba Narendra Modi gi pokna famlamdam oiriba Gujarat oiramlabadi chahi fana irang asi laksindana leirangwadra haibagi wahang kayana Manipur gi yellow furup singna hangnaduna ngasi fawba lagli aduga Manipur gi wathoki matangdadi India gi political party kayana nainaba yaba nainarabasu achumba wild fangnaba India lengakta thamoi sengna dakshinbagi party sing maru oina National Party ama oiriba hodi opposition party oina Center lengak amadi Manipur lengakta leiriba Indian National Congress na Manipur gi wathoki matangda parliament mifamda pukhatba yaba pukhatuna khananaba thorang tawkhibagi mawong kayamuk laikrabasu makogi party gi khudong chaba fangnaba mawongda ngangba sakpa oina lamdam asigi miyamna uduna leiri maramdi ngasigi India lengaki asoiba thiraga Manipur gi wathokte yumpham oiraga lawba yaba lawrabasu state asigi yellow furup singi asuma kholaw lawbada sarug yadaba maramna ngasigi lamdam asigi yellow furup singna India gi political party sing maroina national party singda thajaba thambagi stang hanthari haina khali adubu haukiba oirabasu handaki Sirili Festival da pauloba chatpada paumi singna tongba gari da Manipur thabadu lakthoklaga natraga khumjilaga chalu haibagi wathok asidadi ngasigi India gi political party pumna mangna ngasigi India gi BJP na lusingba center lengangna nakhai sengna Manipur da aranba tawriba lamhen tuhenba kuki narco terrorist singbo yade haiba ama khanganba oina maram chadaba aranba demand haibadi Manipur kairabadi India kaigani haiba khangna madang charingaida aranbada sagatpa tolaga achumba tawbasingi achumba kholaw taraga thenglabas thengna Manipur da mahusagi phibamda hanjilangnaba khonaningi. Imphal airport dagi 0 mile banglo fawba chatpa ngamdaba governor na mataw karamna NS free movement oihanba ngamgani. Inkumda lisingani kulhumdoi gi me humdagi illegal immigrants in Kuki zone narco terrorist singna Manipur miyangi mathakta lanaduna Kuki land semnaba wathogi warasin purakpa ngamdana leiri wathok asigi warasin puraknaba honari hairabasu lubagi chang nongma henjilaklaba ase central government na puksel sengna honadabadagini central government na narco terrorist singi irang laksinaba Manipur Legislative Assembly suspended animation thanduna center na haktheinana lengak longi chubli paishinba PR lengak thamlakibani Manipur da PR lengak thamlakiba tha ahum mapung farabasu irangi warasin purakpa ngamdana leiri irang laksinaba thamdilakiba military amasung paramilitary singna hena irang thoanaba honabada amadi tampak amada combing operation paktaknana chathaduna lebaki apunba saktam ngakliba yengnaba khunja mitai singyauna khusugulai sing fagatpagi thabak leptana chathari amaromdana lebaki apunba saktam thugainaba landaragliba mirai bag macha singi mathakta combing operation chathaba uba fangde combing operation chathaba tarabasu maming tagi oina chathabagum tawri
Manipurgi apunba saktam kai khagadra haibagi mipaiba leiringai cherak asida state na sahi khudingi pangthoktuna lakba Siri Relief Festival 2025 governor na thastagi kunda haudokhiba adugi paumi singna pauloba chatpa lambi gwaltabi da mafam aduda mathau tawramba maha regiment ki personnel singna Manipur thaba gari chatpa yaroi Manipur muthat kadabani haina thingba pibadagi paumi singna paulodana halakhiba aduna maram oiraga PR lenga ki thausilna miyam bo asakpa maidagi haijinbaga pangkhakna hale Manipur kaiba yaroi haibagi khongdang changchiliba asigi ona tainabada Indian Army na Manipur muthat kadabani haiba khongthang ama thangrilakhiba asidagi khangba ngamlibadi India lengak asida aronba etenda ama leirakhiba adu safonglakkibani maha regiment na Manipur muthat kadabani haibagi firep adu governor na piba yathangni haiba khangbadagi governor bu miyamna boycott tawba chief secretary security advisor amasong DGP resign tawgadabani haina demand tawrakliba se miyamna mafuru kanjanabagi damak tangai fadana tawfam thokpa thaudang lawrakkibani lawi Manipurgi miyamna changchilakliba khongdang asigi yenglaga governor na moral ground resign tawba natraga lale haina miyamda haijafam thoktabra governor na miyangi aningba famba khangna lankhre ngakpiyo haijaba tarabadi miyamna ngakpirakani haibagi thajaba leitaba nate governor Ajay Kumar Bhalana Delhi dagi halakpa matamda F4 tagi tidim lambi gi paringda halakpa matamda miyamna democratic oiba protest chathabadagi chatpa ngamdaduna missile amagumna airport tagi helicopter tongduna Raj Bhavan tamna chatkiba aduda matau karamna national highway singda free movement oihanba ngamgadoribage Imphal airport tagi kilometer 8 mukta sangba Raj Bhavan fawba chatpa ngamdaba governor na kaidongaida national highway singda miyambu free movement oihanba ngamloi PR lengakna miyangi aningba apambagi mayokta chatharakiba thawong singda pendraba miyamna state asida leiba central office sing solon sinba signboard singda Manipur thaba yaroi haibagi khongdang changchilakiba amadi ex-CMO Ibobina Manipur India gi saruk ama nate haina center na lauthokpiro miyam punna khanaraga aikhoi isana iromdom lengaksana bahona jarage haiba kham thengba wafam phongdokliba asida central government na lumna lofom thoi central government na Manipur gi miyangi aningba pama mihul khangna thabak lokhataba tarabadi pre-merger agreement ki stage ta hanjinabagi firep fawba lawrakpa yabagi thajaba lei